ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ngasisu mayambu channel asigi maiketagi taramna okjari channel asina ngasisu amuka hanna subscriber singna thabirakpa singba thokiba wari macha ama mayamda khudon tamjage wari asibu lantok sakiba matamda soikiba lankiba yawrbasu mayamda ngakpina ba haijari phare adudi mayam wari asi hongnaba tawjarage wari asibu thabirakpa inaw Suraj Kumar wari ase aina class 7 nei karakpa matam adaida isamakta thengnakiba thogdo amaki wari ni matamdu da baba nei se gai gasi Assam gi Tarapur haina khangnaba mafam aduda lairik tamnaba silangki adubo imanadi baba da sumna hairami angang ani si mahil masing tamba se lamna thagumsi anakpa saida dum tamansi hairami imagi wafam aduda baba na mosumna khumaki mafam asida tamhanbadi yai adubo Manipur gi harau kumai si yamna toiman khare maduna laila su tambada sutina namna laikhre madugi mahut mamai mami su singjaba lole su khangba masi manawani puna ada dum taman khrasi hairami matamadu dei se gai gasu anganga khara oibaga babaga imaga na silibado akhoi de kari su khangjade makoina chalu tamu haiba mafamdo akhoi su dum chatnaba sem sarami asumne imaga babaga na ise gai ga se koina lairik tamugadaba mafam adu bok thinbirami mafam adu hek yaubaga Manipuri masa khara su leirami yamna ka hena de leirambati nati mari manga muktani school ase su Christian lining satpe school amani maduna sahi magi manungda foreigner mayam masulai Christian dharma gi mari leinana aduga school ase da thama mukem tawduna akhoi da dharma gi mingda takpi tambiba tawbirami asumna chise gai gasi school adugi hostel da leirami akhoi ga leiminariba Satra Satri Singa to Sumetelo Namata Kangde, Chichega Koi Mari Manga Sitani Kangiba. Matam Pumba the Sokochi Nistang Acta Wariwatai Sanarami. Masigi Matung Chichega Igasi. Mapamadu the Lake Tamna Tamna. Sahi Madi Hauki. Matamadu Poti Mapamzaga to the Labada. Silly now Sikari Sutoramde. Adubo in a class 9 Karapo Matamasai the day. Mapamzaga to Labade Sada Karinomi Tauraki. Chichegis Waroi Basahida. Masada yamna kana naba horaki skundugi authority singna chisebu doctor tawruga layingabasu masagi anaba dudi nongma nongmagi henjalakhi machinda so angaubi amagi matawgum ngangi ngangwi khangdaba wakya ama ngangba sakpa tawrakhi chisegi matawodu da khoiga punna hostel adu da leiminaba kharadi kibana loikhi ai phawda chichena masak khangjalakhi de mataw kyasdai suicide tomda khanjalubada Pakat pa mapoglakhi yungge ima babada su chichegi warakriba mong mataw singa si yamna khangani ngami maduna isu hostel na sigi watenda yungge mida pau pibiyu hairami matamadu da makhoina engonda sumna hairakhi nakoige chiche se hujik kanna layingi bani masi ek phabaga nakoige yumda pau pige hairaki aduga chiche se hanadi hostel edu da khoi punna leiminarambadu atopa mapam tunganba kamada matomda thamki ahing khudingi chu chichena yamna kana law khumgi makhon soina tarakhi tasengna makhole du tabada leminari ba makhoi du khakna tana ai samak so akiba ma phawrami khunjen choise ki khunjen mandaba kana guma ma ki khunjen guma do waina makhon du on bugum tawrakhi asiguma mataw kyas dai chu tumma chaba ya selakhi de ise gi wakhanda lairik ta supung sang sang yaramde adubu nomade gi mataw asida hostel edu da warden hoina leiba saramana nungairaktabadagi engonda tumina mi leitringe sumna hairakhi Suraj nang wafam asi marup atei singdadi hairunu yengu nakoi chiche si masada afataba thawai ma changkhre maduna hoji school sigi authority singna se bukana laying pathap sathari next Sunday da mafam asida church ki father khara laaga ise bulaying dori aduna nang karimata pakat kanu hairakhi asiguma thagdokse punsida su hambani aina taribasi asumna sarwade na hairambagi matungina next Sunday su yokselakduna hostel edu da church tagi father khara lakhi aduga ise bu kamata makhoi mayam lightin sonu na ise bu layengami madudagi ise chu numit humni mu mawa mapa khunjel amata taramde kamata section na thonglo salaga thammi kona de tamna tamni ise se mapana thokpa horakhi ise bu jabada su aisu yamna harau sarami
ꯑꯩꯅ ꯆꯪꯁꯜꯂꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯨꯕꯗ ꯁꯥꯔ ꯃꯦꯗꯥꯝ ꯍꯣꯏꯅ ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯔꯣꯏ, ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯉꯥꯏꯔꯒ ꯑꯩꯁꯨ ꯏꯆꯦꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯐꯪꯖꯔꯝꯃꯤ꯫ ꯏꯆꯦꯁꯨ ꯍꯥꯟꯅꯒꯨꯝ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ, ꯑꯩꯕꯨꯁꯨ ꯃꯁꯛ ꯈꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯗ ꯑꯣꯖꯥꯁꯤꯡꯅ ꯄꯥꯎ ꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯍꯧꯈꯣ, ꯅꯆꯦꯗꯤ ꯄꯨꯈ꯭ꯔꯒꯦ, ꯃꯈꯥ ꯇꯥꯅ ꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏ꯫ ꯅꯪꯁꯨ ꯅꯁꯥꯒꯤ ꯅꯍꯩ ꯅꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯧ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯆꯦꯗꯤ ꯁꯤꯗ ꯇꯝꯕ ꯌꯥꯔꯣꯏꯗꯣꯏꯁꯦ? ꯀꯩꯗꯧꯔꯒꯦ ꯏꯆꯦꯕꯨ?" ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯕꯕꯥꯅ ꯑꯣꯏꯅ ꯈꯨꯝꯃꯛꯈꯤ, "ꯀꯔꯤꯁꯨ ꯇꯧꯗꯦ, ꯆꯤꯆꯦꯗꯤ ꯑꯔꯣꯏꯕ ꯆꯍꯤꯅꯤ, ꯑꯥꯗ ꯑꯗꯨꯝ ꯃꯈꯥ ꯂꯣꯏꯁꯤꯜꯍꯜꯂꯒꯦ, ꯅꯪꯒꯤ ꯋꯥꯈꯟꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨ, ꯅꯪꯁꯨ ꯆꯍꯤ ꯑꯃꯈꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ, ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ" ꯍꯥꯏꯔꯝꯗꯨꯅ ꯆꯤꯆꯦ ꯄꯨꯗꯨꯅ ꯕꯕꯥꯒ ꯏꯃꯥꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯁꯥꯔꯁꯤꯡꯗ ꯍꯪꯉꯨꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯃꯁꯥꯗ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯆꯪꯈꯤꯕꯗꯨ ꯍꯦꯛ ꯁꯦꯠꯇꯣꯛꯅꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯍꯦꯛꯇ ꯊꯣꯛꯀꯜꯂꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯔꯨꯜ ꯑꯣꯏꯅ ꯊꯋꯥꯏ ꯑꯗꯨ ꯆꯪꯉꯨꯔꯕ ꯁꯥꯇ꯭ꯔ ꯑꯃꯗ ꯃꯐꯝ ꯑꯁꯤꯗ ꯇꯝꯕ ꯌꯥꯗ꯭ꯔꯦ, ꯃꯗꯨꯒꯤꯅꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯁꯨ ꯇꯨꯃꯤꯟꯅ ꯇꯥꯕ ꯅꯠꯇꯅ ꯃꯈꯥ ꯇꯥꯅ ꯍꯪꯅꯤꯡꯉꯥꯏꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯤꯆꯦꯒꯤ ꯃꯁꯥꯗ ꯆꯪꯈꯤꯕ ꯊꯋꯥꯏ ꯑꯗꯨ ꯁꯦꯠꯇꯣꯛꯅꯈꯤꯕꯗꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯃꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯔꯣ ꯑꯣꯏꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯕꯦꯠ ꯃꯈꯥꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯏꯇꯣꯝꯇ ꯇꯥꯔꯤꯕꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯄꯨꯟꯅ ꯀꯥ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯗꯥ ꯁꯨꯔꯦꯁ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕ ꯑꯁꯤꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯃꯥꯁꯨ ꯇꯨꯝꯃꯝꯈꯤꯗꯦ, ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯩꯅ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ꯭ꯔꯥ ꯍꯪꯉꯨꯕꯗꯁꯨ ꯃꯥꯁꯨ ꯇꯥꯏ ꯈꯨꯝꯃꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨ ꯏꯕꯥꯅꯤꯁꯨ ꯀꯤꯕꯅ ꯂꯣꯏꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯁꯥꯔ ꯋꯥꯔꯗꯦꯟꯁꯨ ꯇꯥꯔꯕ꯭ꯔꯥ ꯈꯪꯗꯦ, ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯥꯔ ꯋꯥꯔꯗꯦꯟꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯥꯏ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯎꯗ꯭ꯔꯤꯉꯩ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯁꯠ ꯂꯥꯎꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯕ ꯑꯃꯒꯤ ꯁꯥꯎꯝ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯄꯥꯟꯗ ꯌꯦꯡꯉꯨꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯁꯥꯔ ꯋꯥꯔꯗꯦꯟꯁꯨ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ, "ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯨ, ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯦ, ꯇꯨꯝꯅꯕ ꯇꯧꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯋꯥꯈꯟꯗ ꯑꯀꯤꯕ ꯖꯥꯠ ꯈꯟꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯒ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯨꯝꯗꯕꯒ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯪꯑꯣꯏ ꯀꯩꯑꯣꯏ ꯏꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯒꯤ ꯕꯦꯁꯅꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯑꯩꯒ ꯆꯠꯂꯁꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ, ꯅꯪ ꯄꯨꯔꯒ ꯆꯠꯂꯅꯤ" ꯍꯥꯏꯗꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯉꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯅ ꯂꯥꯎꯔꯒ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯥ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯃꯃꯤ ꯁꯥꯃꯤ ꯍꯣꯁꯇꯦꯜꯒꯤ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯆꯪꯈꯤꯕ ꯑꯃ ꯑꯩꯅ ꯎꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯟꯗ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯗꯥ ꯁꯨꯔꯦꯁ ꯑꯣꯏꯔꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯂꯣꯏꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯅ ꯗꯥ ꯁꯨꯔꯦꯁ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕ ꯑꯁꯤꯁꯨ ꯃꯄꯥꯟꯗ ꯁꯥꯟꯅꯔꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯋꯥꯈꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯈꯤ꯫ ꯀꯔꯤꯅꯣ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯅꯥꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯗꯥ ꯁꯨꯔꯦꯁꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯗꯥ ꯁꯨꯔꯦꯁ, ꯅꯪ ꯍꯧꯖꯤꯛꯋꯥꯏ ꯋꯥꯁꯔꯨꯝꯗ ꯆꯪꯉꯝꯕ꯭ꯔꯥ" ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯗꯥ ꯁꯨꯔꯦꯁꯇꯤ ꯆꯪꯉꯝꯗꯦ꯫ "ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯝꯃꯤ꯫ ꯑꯩꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯕ ꯎꯏ ꯍꯥꯏꯗꯅ ꯃꯆꯤꯟꯗ ꯁꯣꯟꯅꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯌꯥꯡ ꯃꯆꯥ ꯑꯃꯁꯨ ꯇꯣꯏꯂꯦꯠꯇ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯥꯔ ꯋꯥꯔꯗꯦꯟꯅ
Skungi authority singda phone tawrami. Hostel asi karino mathoe. Angang singna nupi masa ama thengnei hainare hairami. Numitugi hingadu angakpani. Mamangdi siya na narga leramba kaatugi manungdagi. Nupi manamaron khangdaba isay ama. Ngangbagi makholama khoi mayam na tarami. Matao sida sarwadin singpho kibadagi. Mapamaduda sangaga chek tawba sangamdi. Bible gi lyric parga. Akoy su kamanungda layu hairakhi. Asumna hingadumade akoy su kina. Nongan ba ngaiki. Nonghengan bagati Christian pastor mayam malagtuna. Makoy gi lyric parga holy water aduna. Ka khudingi khektu ami. Adumna tawrambadagi matam kharadi. Akoy si ingna singna leiba phangjakhi. Akoy na leiriba hostel mapamadusu. Sintokna bayamna kana honarakhi. Adubu matami kuy dana mo. Hostel gi nakanda pillar khara hana yungaga thambadu. Ahing amada bom ning khairaki. Table chokri singchu singjangna yalaga. Sekhai nabagi makhon dauna. Ahing aduda kedrak makhon mayama mathorakhi. Asiguma matau kya sida. Akoy imanaba masien so wari khara sanarami. Karigino mafam asi asuki matik tamnarisi. Jaga sida mi leikidaba yauki bazara hainarami. Matamaduda akoy na mafam asida laktringaidagi. Hana leramaba mayang masa amana. Asumna hairaki. Aina mafam asida ihan hana sangakpada. Akoy na leiriba hostel nasi. Hana British sing na mi paraga. Tampam jen oirami hai. Ado jaga se thaina dagisu. Kharat tamnarakpa mafam oibasani. Madugini school asi Christian dharmada yamna lupisi. Sahi khudingi su mafam asida. Foreigner pastor mayam malai basi. Mafam asi koktok singtoknaba mali hairakhi. Wafam aduda akoy masen so sumna hainarami. Madugi oiramgani hujik tamnari basi. Jaga asida thaina mi paraga. Mafam asida hatokkibagi. Tamnaba oirini hairami. Thagdok kyasdagi skundugi authority singna. Akoy chi yamna kupna senarami. Mafam asida akoy na numidang toilet tawba salabasu. Warden sar mari mangaga punna salami. Madusu matang kuy na toilet manungda leiba yaramdi. Kitang kuy na toilet manungda leirurabadi. Warden sar singna thong hekta thilakhi. Asumna mafam aduda akoy si. Section na matang kharadi leirami. Adubu nongmadi. Aiso thawai adu thengauk tamambakira su khangde. Numito ay isada akoy magi khonjel ama sum tarami. Tummasu hipasu aygi wakal manungda. Iman aibu kaurokpa makholama ina tattana tarakhi. Aiga punna leminaba da Suresh tasu. Aina sumna hairami. Da Suresh. Ngasi sa yunggi imana kaurokpa makholama. Ay ngunta dum targa leire. Sibu karigino hangami. Maduda da Suresh na sumna kumakhi. Suresh. Nangi wakano wairangwani. Ado nang natumdagati toilet kumada sanguno. Nang nasangningabasu ay ngunta hairamo hairakhi. Wafam aduda isu hoit kumi. Tawbudubu numitu. Aigi sada itumda masi amada leiningbba mapoklami. Imagi khunjina kanaguma mioy amanasu aingonda tattana wari saba haurakhi. Asumna numitu ai sada tarang malang ama chachakhi. Ahingi matamda suai sa toilet chaningba mapoklakhi. Hanadagi suai sagi oina. Toilet mi loinaraga chatpasi kaya hinajaramde. Tawbudubu tangai phadabagi mayamga loinaraga chatpani. Akoy mayamsu mapanda ngairaga leibadu. Aisu manungda toilet tawphom khangamde. Numituge hingadusu. Ai sada kiba haibadu machet amata poklamkhide. Itomda mataw karamna toilet omda chalamino su khangaude. Aisu toilet omda chalaga leirami. Matam aduda toilet ka amadagi. Akoy imana ibu kaurpa makholamayna tarakhi. Maduda aisu gyan mangkhi. Isada apunaba mana singduna. Toilet ki thong ado hangthoami. Matam aduda punsida amukphau uraktriba. Khwaidagi kiba sakpham ama toilet manungda phammaga leiramkhi. Mikup adudagi aisu isada amuktang ai kanbiyo hairamaga gyan mangkhi. Aina gyan tarpa matamdadi skungi oza mayam ama church ki pastor mayam amaga inakta leiramkhi. Aduga aibusu makoyna kidanaba themjalakhi. Nang karimata kigano. Hojikti nang karisu tawraroi hairakhi. Aina kona imanaba singda hangubadasu numitu ai toilet manungda Isasi tingthoka leirami hai. Khud khong su loina konsali hai. Matodo ubada mayam su loina kinaki haidana. Aingonda wari tamakhi. Adubu aidi isada makoyna hairba mayamdu ningsingba ngamamdi. Masigi matung hostel adusu. Mapam amada khudakta sintokhi. Aichu sahi ama muktairamaga. Mamangda imaga babaga na hairambagi matungina. Ay bulaw bulakhi. Ay nasalamday mikubadudasu. Sarwadela mana babada sumna hairakhi hai.
Jagasida nupi masa amasu hana mafam asida lerama thawai ama sangkhibadagi kanba ngamdana sikhi. Mana sikhibadusu yamna ningamdana siningda yamna wana sikhi. Iseda tawramba mataw adumak tawramaga sikhibani hairakhi. Wafam adu tarubada imanasu babada yamna ngangami aina haidra mafam chaba yengaga isani si thamsi haidana hojikti isani ma ada yumda lehuriba isora duna kanbire lao mafam ase khara thuna thadoga yumda hankrasi haidana imaga khoi punna yumda halakhi yum hek yawbaga imana mu maiba maibi tanaraga isega iga yengthoami matamaduda maiba mana sumna hairakhi ada nasani na leirubadu lairam tilam yamna kanba sikhiba thawai singna kochat chatuna leiba mafam jaga amadani sidagidi mafam aduda amuk hana tharuranu hairakhi konadi akoisu mafam asida oina leiraga lairik makha tamthakhi masini mayam ngasigi rian hore story mathangi wari da mayam puna muk thengnarasi ngasigidi mayam dagi kainanaba bidai laujari.